Manipur ki hojik oiriba phibam gi matangda Union Home Minister Amit Shahana kupna yengchinkre Manipur ki Governor Ajay Kumar Bala, Manipur ki Chief Secretary, Security Advisor amadi DGP yauna New Delhi da Amit Shah ga unaduna Manipur ki hojik oiriba phibam asigi matangda kupna yengchinkhiba galonena state asigi hojik oiriba security ki phibam amadi rehabilitation ki status yengchinkhi hairi amaromda Manipur da president ul thamlakpa chahi ma phajalakpa galonena masigi manungda kari thabak pakhathrabage amadi karamba thabak pakhalakpa yabagi haibagi matangda kupna khanaba ifamadu pangthokpani haire adumakpu Manipur da anobo lengang ama lakadoribra haibadi hojik faubagi oina khangba ngamdri lakadoriba pathang thagi February 13 da president rule asi chahi ama fagadoribani adumakpu masigi manungda anobo lengang ama semgadoribra haibasi miyamna khaninduna lakhibani hojik faubagi oinadi lengang ama semba jaga semnabagi matangda chap chawa paw amata phangba leitre Bright Youth Organization BYO Anthana Sinuna Club Asi Ground Jatharakiba Anishuba BYO Trophy Manipur Open 5A Side Men's Football Tournament Lisingani Kulma Puntaruki Ngarang Sanakiba Quarter Final Match Singda Nelson FC Amadi Ngarian FC Mai Pakre Tournament Asi Ngarang Sanakiba Ahanma Matchta Nelson FC na Malem FA Bu Panjal Taruk Amada Maitiba Piki Atopa match amadana Ngarian FC na Yaripok FC bu Panjal Amasinoda Maithiba Pikhibani